COVID-19 की अनौबा वेव असigi Manung Channa Arunachal Pradesh da Laina Asigi Ahanba case Thengnare. LEIBAK asida HOUJIK active case LISHING ama HENNA LEIRI. Health official amana phongdorokpagi matung inna Itanagar dagi Manipuri nupi amaga mahaki apokpi mamaga COVID-19 positive oiramba Thengnare. Miron binupi adu lokhuba amadi laihona chingba tungan symptoms sing utlakpadagi hospital da treatment chathari adumoinamak mahaki apokpi mama adu symptom amata uttabana isolation da thamli. Hiram asigi matangda Arunachal Pradesh ke state surveillance officer Lobsang Jampana hai COVID-19 Laina Sandorokliba asida miyamna mipai bigano HOUJIK Sandorokliba COVID-19 gi variant ase mamangda Sandorokliba sing aduga yengnabada khudong thiningai oibagi chang yamna hanthana leiri. Health Department na oirakliba fibam ase yamna kupna monitor tawbaga loinana laukhatpham thokpa khongthang khudingmak laukhatle hainasu mahakna makhatana phongdokhe. Union Ministry of Health and Family Welfare gi data amagi matung ina tha asigi kunturuk faubada LEIBAK asida HOUJIK COVID-19 gi active case LISHING amaga shupna tara leiri. Laina asigi case chamri Kerala dagi report tawrakhibana Laina asina khwaidagi wangna sokhaliba state ase HOUJIK faubagi oina Kerala na oiri. Maharashtra, Delhi, Gujarat, Karnataka amade Tamil Nadu dasu Laina ase sandokli. HOUJIK faubadki oina Laina asina maram oiraka LEIBAK asigi oina miyoi taruk leikhidraba miyoi taruk adugi manungda ahumna Maharashtra dagini anina Kerala dagini aduga amana Karnataka dagini adumoinamak ministry na phongdorokpagi matung inna leikhidraba miyoi sing adu tasengna COVID-19 na maram oiraka leikhidabra haibadu chapchana khandoknaba report ngainari hairi.